Robert-na kaida mung chatluge Robert su yum hek yobaga lakthari wangthoibadi mawa lobiba nante haipetang yenglamlaga magi ka tamnu changkhre Robert sung ha ngairambani kuingan maduda wangthoibagi ka da changi kaino kai chatlakrage ba mo ka da ko yingi theng bane hai pa pi kai legena nangni natu yawni haibro nang adu yaw ngai ngamdri bo ha wangthoiba su washroom dagi masam tai thok na thokli Robert na natte chatkadaba lamse yengo pung kya tarage habni thawa sabi banate dress to loishili kamai dore ko na khango nipa nang haising na chalo phajabani na hairiba nupi ma na kedongam doino da magi wa khalon kai gi khangloi doino ai wangthoibani accident thokrabani ko sida emotional blackmail torokpada pangthagi tawriraba ani du wari sana dana luhong pham yore Bema Sintha lingzumdo makhutna pop phuraga Sintha asibo noi sardo natro Bema su wangthoibagi maram Sintha na tambadagi wari tanatana sakpho khangkhrabani Sintha su chep thadna yenglei mama na boi salo Som the Robert na su Sintha bu ure wangthoibagi mana kitang changsilaga nang hina da banu pido natro sibo ngasi di nei draba nang na pam disina kaidano Nupi ani duna wari sari bada wangthoibas uri bani yengsilude luong balak ba bor kaina imung da kwala na baloiraga mama na bi mayam photo ma kapse haina group photo ma namli Sintha lao kaina duna Sintha bu koksilak bada changduna bor kaina makhoi humda photo kapli Rakesh ngai kho dudi Robert na lawrak pani wangthoibada amuk yenglaga Chalo nang su kapuro Robert nok tuna Sintha de yenglei sum ka faning tawnida be ma su nok lei Sintha ngan bi pakhala be ma da yenglak pani be ma su ngai ko haibagum ingit tawri be ma na wow yengo haiba nok pet ka nok pase rasi khut aise amte yengo haiba leminari ba mama na bidudi kaisu khangdabana nok padamak nokli Sintha yengbadi ngamda ikaini luktharaga lei Robert su wangthoibada phasei haibagum makhuttu thangatlaga thumbs up tori photo kapadu loiraga wangthoiba su Robert tamamit phaini yenglei Robert su udaba saraga jetpani wangthoibadi I kabana Robert ngairamdabi mang thara thokre nupi thinna haina mayam thoknarakpado wangthoiba Robert ka loinana aduma ngaiduna leirammi kaina mama nabida nang na ngauzabaga yawrabo wangthoiba thawai sa sadana ain hen hainade amaduna ngayo hairami natro hainadraga gaige duda sida leiriba chatlasidana chatlase Robert sunupi mayumda haipet onsilaga ai zumi mi yengdong layuni nupa ani da wari sa saduna nghaklei kaina thoraklei mama nabi mayamgi marakta Robert ko yingli Yaudine kana thiriba nangna nangi yeknabido adui mama nabim leidai kona thirasala ibo nang matang se ai nupi thiyo haina leiba jani ko lohong panthaga oire hongdok lasira khangde khumkidre Robert ki khadang du oire roi khangmana tuminna gari du thoduna lai Angan ba ayukto Sintha mangon na yansang man lagalay. Sidagi sumchala suya dabrani Sintha. Be magi mapan hairak pani Sintha sa thabak tuloy sila duna. Kaka no magi barak haidok laga pangliba paisa siga liem dreda. Adugi adalay resira na tawbani. Be mana talawa nang ikoy dalay basa. Be ma ay sunoy koy atadok pa pamdi. Matang matam na ni. Hospital ga nagnaba rain na mahinarami. Be magi mapado nungay dana. Patsu patkidre tako na koy ginandom cha na kurasing do. Isa na koy dalay rabaso niyata na lay bahik pangdida. Kaka ay kay sukhandi. Ado kaka. Hayo kay daw siya ba isagi apam hayo ni. Sintha mamit anido pira hiyaurei. Makondo nik-nik law na
ꯉꯁꯤꯗꯤ ꯑꯩ ꯀꯀꯥꯗ ꯋꯥꯐꯝ ꯑꯝꯇ ꯅꯤꯖꯒꯦ ꯍꯟꯗꯛ ꯂꯥꯛꯀꯗꯕ ꯄꯨꯄꯨꯒꯤ ꯐꯤꯔꯣꯏꯁꯤꯗꯪ ꯀꯀꯥꯒꯤ ꯁꯨꯃꯥꯡꯁꯤꯗ ꯋꯥꯏꯗꯨꯅ ꯁꯣꯟꯖꯒꯦ ꯕꯦꯃꯒꯤ ꯃꯄꯥ ꯅꯣꯛꯂꯒ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯌꯥꯏ ꯀꯀꯥꯅ ꯌꯥꯏ ꯏꯆꯥꯒꯤꯗꯤ ꯄꯨꯝꯅꯃꯛ ꯇꯧꯒꯅꯤ ꯀꯩꯒꯤ ꯏꯆꯥꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯤ ꯍꯥꯏꯒꯦ ꯁꯣꯝꯗ ꯕꯕꯤꯅꯥꯗꯣ ꯄꯦꯟꯗꯅ ꯃꯊꯟꯇ ꯍꯥꯏꯖꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯀꯔꯤ ꯇꯧꯕꯤꯔꯒꯦ ꯍꯩ ꯅꯆꯤꯟ ꯅꯔꯩꯗꯣ ꯀꯦꯟꯒꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯅꯪꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯍꯤꯡꯒꯣꯜ ꯌꯣꯟꯊꯣꯛꯂꯒ ꯂꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯁꯦ ꯍꯥ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯇꯪ ꯌꯥꯕꯤꯕꯗꯤ ꯌꯥꯏꯗꯅ ꯄꯇꯤꯅ ꯅꯁꯥ ꯅꯁꯛ ꯊꯤꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥꯗꯨꯅ ꯄꯥꯝꯗ꯭ꯔꯤꯕꯣ ꯏꯆꯥꯕꯨ ꯀꯩꯗ ꯋꯥꯠꯂꯒꯦꯕ ꯍꯩ ꯂꯥꯛꯑꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯀꯗꯕꯅꯤ ꯊꯤꯜꯂꯝꯃꯒꯦ ꯀꯣꯂꯦꯖ ꯆꯠꯄꯗꯣ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯅꯃꯥ ꯅꯆꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯉꯨꯔꯨꯡ ꯕꯕꯤꯅꯥ ꯁꯨꯛꯂꯒ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯊꯣꯛꯈ꯭ꯔꯦ ꯀꯣꯂꯦꯖ ꯒꯦꯠꯇꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯣ ꯕꯕꯤꯅꯥ ꯆꯪꯁꯤꯜꯂꯒ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯋꯥꯡꯊꯣꯏꯕ ꯑꯣꯟꯊꯣꯔꯛꯇꯨꯅ ꯁꯨꯝ ꯃꯤ ꯑꯃ ꯅꯪ ꯁꯤꯗ ꯇꯝꯕ꯭ꯔꯣ ꯗꯗꯥꯗꯤ ꯀꯩ ꯂꯩꯒꯦ ꯁꯤꯗ ꯂꯥꯛꯄꯕꯣ ꯉꯁꯥꯏꯗꯩ ꯕꯕꯤꯅꯥꯒꯤ ꯃꯄꯥꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯌꯦꯡꯂꯤꯕꯅꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯕꯕꯤꯅꯥꯒꯤ ꯃꯔꯨꯞꯂꯣ ꯋꯥꯡꯊꯣꯏꯕ ꯕꯕꯤꯅꯥꯗ ꯌꯦꯡꯂꯒ ꯕꯕꯤꯅꯥ ꯍꯥꯏꯗꯤ ꯕꯕꯤꯅꯥꯁꯨ ꯄꯥꯈꯠꯅ ꯕꯥ ꯆꯠꯂꯣ ꯌꯥꯔꯦ ꯁꯛ ꯈꯪꯅꯒꯦꯗꯅ ꯏꯆꯥꯒꯤ ꯃꯔꯨꯞꯇꯤ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯂꯒ ꯕꯕꯥ ꯑꯩ ꯋꯥꯡꯊꯣꯏꯕ ꯕꯕꯤꯅꯥꯅ ꯃꯔꯛ ꯊꯠꯂꯒ ꯕꯕꯥ ꯗꯣꯛꯇꯔꯅꯤ ꯃꯄꯥꯗꯨꯁꯨ ꯅꯣꯛꯂꯒ ꯌꯥꯏ ꯗꯣꯛꯇꯔ ꯍꯥꯏꯕ ꯍꯣꯏ ꯕꯕꯥꯗꯤ ꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯈꯔ ꯇꯧꯔꯤꯗ ꯍꯣꯏ ꯌꯥꯝ ꯐꯩ ꯑꯗꯣ ꯕꯕꯥ ꯏꯃꯥꯟꯅꯕꯁꯨ ꯊꯣꯛꯂꯛꯑꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯔꯣꯕꯔꯠ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯐꯠ ꯆꯠꯈ꯭ꯔꯦ ꯆꯨꯝꯂꯕꯣ ꯋꯥꯡꯊꯣꯏꯕꯁꯨ ꯐꯣꯟ ꯌꯦꯡꯅ ꯑꯍꯥꯟꯕꯗ ꯈꯔ ꯉꯥꯎꯏ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯀꯣꯏ ꯃꯔꯥꯡꯗꯨꯒ ꯆꯨꯝꯕꯗꯤ ꯆꯨꯝꯂꯦ ꯀꯩꯗꯤ ꯍꯪꯍꯧꯒꯦ ꯅꯪꯗꯤ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯥ ꯃꯥꯒꯤ ꯀꯔꯕꯥꯔ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤ ꯃꯥꯅ ꯑꯩꯕꯨꯗꯤ ꯈꯪꯉꯣꯏ ꯑꯩꯅ ꯇꯃꯥ ꯈꯪꯕꯅꯤ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯁꯤ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯀꯀꯥ ꯃꯅꯥꯛꯇꯅꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯑꯅꯤꯗꯨꯁꯨ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯗꯣꯛꯇꯔ ꯀꯨꯟꯖꯣ ꯂꯩꯈꯤꯕ꯭ꯔꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯤ ꯉꯁꯥꯏ ꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯗꯣꯛꯇꯔ ꯎꯅꯒꯗꯕ ꯂꯩꯔꯗꯤ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯋꯥꯡꯊꯣꯏꯕ ꯔꯣꯕꯔꯠꯇ ꯑꯣꯟꯁꯤꯜꯂꯒ ꯃꯄꯥ ꯂꯩꯔꯨꯁꯤꯔꯥ ꯀꯨꯟꯖꯣ ꯉꯥꯏꯕ ꯑꯣꯏꯅ ꯑꯅꯤꯗꯣ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯤ ꯁꯤꯟꯊꯥꯡꯉꯟꯕꯤ ꯅꯠꯇ꯭ꯔꯣ ꯋꯥꯡꯊꯣꯏꯕꯁꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯕꯨ ꯁꯤꯗ ꯄꯨꯕ꯭ꯔꯥ ꯄꯨꯔꯝꯅꯤꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯤꯁꯤꯗꯤ ꯃꯤꯀꯨꯞ ꯐꯥꯗꯦ ꯋꯥꯡꯊꯣꯏꯕ ꯃꯦꯠꯂꯝꯕ ꯐꯣꯟꯗꯣ ꯄꯣꯀꯦꯠ ꯍꯥꯞꯆꯤꯜꯂꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯂꯩꯔꯤꯕ ꯀꯁꯇꯃꯔ ꯀꯦꯌꯔ ꯅꯨꯄꯤꯗꯨꯗ ꯆꯪꯁꯤꯜꯂꯒ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯀꯣꯛꯇꯣ ꯃꯈꯨꯠꯅ ꯀꯛ ꯊꯤꯜꯂꯒ ꯍꯣꯠꯄꯣꯏ ꯅꯥꯟꯕꯣꯏ ꯉꯥꯏꯍꯥꯛ ꯂꯩ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯁꯔ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯄꯗꯣ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯁꯔ ꯀꯨꯟꯖꯣꯅ ꯃꯅꯨꯡꯗ ꯆꯪꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯏ ꯁꯔꯕꯨ ꯀꯁꯇꯃꯔ ꯀꯦꯌꯔ ꯅꯨꯄꯤꯁꯤꯡꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯃꯤ ꯆꯪꯉꯨꯈꯤꯒꯦ ꯃꯇꯝ ꯉꯥꯏꯍꯥꯛ ꯃꯥꯡꯍꯟꯖꯔꯦ ꯊꯣꯛꯈ꯭ꯔꯤ ꯅꯨꯄꯥꯗꯣ ꯀꯨꯟꯖꯣꯒꯤ ꯀꯦꯕꯤꯟꯗꯅꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯂꯥꯛꯄ ꯀꯀꯥ ꯉꯥꯏꯍꯥꯛ ꯑꯣꯏꯔꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯩꯅ ꯁꯤꯗ ꯅꯪ ꯀꯧꯔꯤꯁꯦ ꯃꯌꯥꯝꯅ ꯅꯪ ꯅꯁꯛ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯀꯔꯤ ꯀꯥꯏ ꯀꯀꯥ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯩꯔꯤꯗ ꯍꯧꯖꯤꯛ ꯍꯥꯊꯨ ꯇꯧꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯣꯏ ꯐꯔꯦ ꯀꯀꯥꯒꯤꯗꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯉꯥꯛꯇꯅꯤꯗꯣ ꯅꯪꯅꯁꯨ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯂꯛꯏ ꯅꯆꯥ ꯄꯨꯝꯅꯃꯛ ꯈꯪꯖꯩꯗ ꯀꯀꯥ ꯐꯔꯦ ꯅꯪꯁꯨ ꯅꯊꯧ ꯆꯤꯜꯂꯝꯃꯅꯤ ꯌꯧꯅꯕ ꯇꯧꯔꯣ ꯀꯦꯕꯤꯟꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯅꯨꯄꯤ ꯑꯃꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯀꯣꯐꯤꯗ ꯐꯠ ꯊꯣꯛꯂꯛꯄꯗ ꯊꯦꯡꯖꯤꯟꯗꯨꯅ ꯂꯣꯏꯅ ꯍꯩꯗꯣꯛꯂꯦ ꯁꯣꯏꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯁꯨ ꯁꯥꯎꯅꯤꯡꯅ ꯅꯨꯄꯤꯗꯨꯗ ꯐꯠ ꯌꯦꯡꯂꯛꯏ ꯅꯃꯤꯠ ꯋꯥꯗꯣ ꯂꯣꯏꯗꯦ ꯑꯁꯥꯎꯕꯗꯣ ꯐꯥꯖꯤꯜꯂꯒ ꯑꯣꯀꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯑꯃꯨꯛ ꯈꯖꯤꯛ ꯈꯣꯡꯊꯥꯡ ꯈꯔ ꯇꯨꯡꯍꯜꯂꯒ ꯁꯤꯗ ꯂꯩꯕ꯭ꯔꯣ ꯅꯆꯤꯟꯗꯨ ꯀꯟꯅ ꯍꯥꯏꯕ ꯍꯩꯇꯕ꯭ꯔꯥ ꯁꯤꯟꯊꯥꯗꯨ ꯇꯥꯗ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯣꯏ ꯂꯩꯌꯦ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯄꯅꯤ
วางถุยบสุมีตาบรายนะอคอยบุตรหายไปเองเลยฮอร์เรนดิวตี้ปุ่งแก่ตลอดอามาเดนี่ปุ่งอามามินิทกุนกังลามังตั้งไงรำกันตะบะเหตุไงรำจับะไอ้นึกเกดยงสีให้รำเลยก็ทุนนทอกเรโรบันน่ามุกังลีฮอสพิทัลดาวางถุยบุตรหาได้รักจัดเรเลยให้ปกิวานีปุ่งตัวยิงบัดอาวาบะมันนี่งักเลยตีกรีตัวยิงปัตตะวาร์บันนี่Sir, emergency somda ungta. Wakala mada mangdu na layram bado gyan khang laglai. Laage. Doctor do makhoi khara tawraga aruba phibam da layriba patient do punna kupna tana duna yingli. Test makhla ke amuk taw halle ngahak tuda ko chen laga hona bada pung yingba phau kawri. Ngasai makai ningsing dabna loirak bada hojik ta pung do amuk yengi ani taram godawri. Nang horoi matagum chanchat chalaga thuna yana gari do hospital dai thodori kangla bang da gari do tapna thorakpana nakandagi uri sinthangan mi na phambado manaktam na gari thozili wangthoi bana changsin ge tawbado nupa ma changsilaga wari sari bado maduda ma changdabi khara lap tak na ngai raga lei nupa ga so wari sari ne machin da tapna sondu na yingi sinthangan bi so wari do sana ba loiraga Nupaduga loinana gari kaadun chatkre. Wangthoiba sauni na gari do phatkaraga tanakre. Mafam di khara lapi. Chatkibado tanage yauna tanabani. Gari do sukhamba kauba leitabada speed khara kanna thoraga. Sinthanga mina chatkiba gari dagi mangda phatkamlaga sauna kumtharai. Kumtharo. Sinthanga bi khumakti ngambano ina kumtharai. Wangthoiba kai lere. Ngambada hai du kumdi sinthanga mi da mamit mun na yenglaga lei kanada nai nai se sinthangan bira sintha tapna kumtharai aina ke hai ngambana oini khangnabra khangnabana ti luongdorabani si hai daga sinthagi makhutto paiduna chinglaga magi gari tamna purai Panthoi nang horoi matagum sinthangan bibo makhutna nomlaga Sintha tabro kaino dungthil sida tumisibo se hagolo kai haina ge khoine Sinthangan bi sukhang bai kai boy pho hogoli nga gyan ngauna koi bado yingi ai le se kai dano nang le se nang gi ka da kai da mu chatluino Hauzik taning sing le mangni haina Mamay do makut anina among tangpan nan khatlaga masam do mupun sili Kayang kuirige nang lapa Kuidri kau bata manda batu da hawdora ini Ay suwa manda nang hag uy taruri Dress lo shin maluay naga thokmin na rai ani do Nang kay lege hay no Lani ngay lete da achada kharal aday di pakthabi dagi prit khara Hay do na nokmin na ani do Akhoi rom yauk thabali yauk sanghau banumita nang lo balake Sinthai tan tan na Sai duty leida yauk sang manung lepaso hanaga manade Salary ka ken hairakani phangliba senda asiga Ibe manang simako nungai ba kai do kai satkragi haibani Laisabi na tagom noma takoi balang basu yaungde Ani dusu wari tawtuna leiba yaba kharasu leire Sintha nang wadro Ay di chak lambana yadre lao kainom charu sa lao Ani do nupi kay thil aman maduda changlaga chana makhara lautu na phamli Nang kamay tawragi amado Nahana koy hospital da lai karim di hayramde Panthoy suphagi way kay gwe tawna Midi nung sinabasa mangdaga unay haynay nang di udro Sinthangan bisu tapna noklaga Ay na nga say tumhongwalag pada manglida Sir na isa parag pura layrami ba Panthoy su khang nok nok thorai Kai no hai se aseng bai ra ba warim talir ose Sinthangan bisu koi de panthoy da wari liri Akhoi hospital da lakpada thengdi thengnei wadi am tangang lamde Anduda aigi mangdana ne thengna se hairiba Aduga sir ngaire aina lakmatnabada Sir ngambaga chatpasida sir na ne tanaraga aise mu maga chatliba Aya nang di am nairamina Ado hospital da so sir na nang tokle haido
ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯍꯪꯉꯛꯏ ꯁꯤꯟꯊꯥꯉꯥꯟꯕꯤ ꯆꯥꯗꯣ ꯊꯛꯅ ꯄꯥꯟꯊꯣꯏ ꯑꯣꯏꯔꯣꯏꯗ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯑꯩ ꯈꯪꯉꯤꯗ ꯑꯗꯣ ꯐꯔꯦꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯦ ꯆꯠꯂꯁꯦ ꯊꯕꯛ ꯂꯩꯌꯦ ꯑꯩ ꯑꯅꯤꯗꯨꯁꯨ ꯆꯠꯅꯕ ꯊꯣꯔꯛꯏ ꯏꯅꯦ ꯑꯩꯈꯣꯏ ꯀꯌꯥ ꯇꯥꯔꯒꯦ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯏꯕꯦꯝꯃ ꯍꯣꯏꯒꯤꯗꯤ ꯌꯥꯔꯦ ꯅꯨꯄꯤ ꯑꯅꯤꯗꯣ ꯉꯛꯅ ꯀꯩꯒꯤ ꯄꯩꯁꯥ ꯄꯤꯔꯝꯂꯦ ꯄꯥꯟꯊꯣꯏ ꯁꯤꯟꯊꯥꯗ ꯐꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯀꯅꯥꯅꯣ ꯏꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯊꯣꯏꯕꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯅꯤꯗꯨ ꯆꯠꯅ ꯄꯥꯟꯊꯣꯏꯅ ꯀꯩꯅꯣ ꯀꯅꯥꯅꯣ ꯊꯣꯏꯕ ꯍꯥꯏꯁꯤꯕꯣ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯐꯔꯦꯁꯦ ꯐ꯭ꯔꯤꯗꯁꯨ ꯆꯥꯔꯛꯑꯦ ꯍꯥꯎꯔꯦ ꯑꯗꯣ ꯅꯪ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯗꯣꯏꯔꯣ ꯑꯩ ꯅꯥꯏꯠ ꯇꯥꯏꯌꯦ ꯆꯠꯇꯕ ꯌꯥꯔꯣꯏ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯆꯥꯛꯀꯤꯗꯤ ꯄꯥꯟꯊꯣꯏꯁꯨ ꯍꯟꯈ꯭ꯔꯦ ꯁꯤꯟꯊꯥ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯂꯥꯛꯏ ꯁꯤꯁꯇꯔ ꯁꯤꯟꯊꯥꯉꯥꯟꯕꯤ ꯗꯣꯛꯇꯔ ꯑꯃꯅ ꯀꯧꯔꯛꯄꯗꯣ ꯁꯤꯟꯊꯥꯉꯥꯟꯕꯤ ꯇꯧꯔꯝꯃꯤꯕ ꯊꯕꯛꯇꯣ ꯊꯥꯗꯣꯛꯂꯒ ꯌꯦꯡꯂꯛꯏ ꯁꯥꯔ ꯀꯩ ꯂꯩꯔꯒꯦ ꯗꯣꯛꯇꯔ ꯊꯣꯏꯕꯅ ꯑꯁꯣꯝꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ ꯁꯤꯟꯊꯥꯉꯥꯟꯕꯤ ꯋꯥꯈꯜꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯣꯏꯕ ꯀꯧꯕ ꯗꯣꯛꯇꯔ ꯃꯃꯤꯡ ꯑꯃꯨꯛꯇ ꯇꯥꯗꯕꯅ ꯉꯁꯥꯏꯇꯁꯨ ꯕꯖꯥꯔꯗ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯄꯜꯂꯛꯈꯤꯕꯅꯤ ꯈꯪꯗꯪꯗꯤ ꯈꯪꯂꯒꯦ ꯈꯟꯅ ꯑꯣ ꯍꯣꯏ ꯀꯔꯣꯝ ꯑꯣꯏꯔꯕꯅꯣ OPD 6ꯇ ꯍꯣꯏ ꯗꯣꯛꯇꯔꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯁꯤꯟꯊꯥꯁꯨ OPD 6ꯇ ꯂꯥꯛꯇꯨꯅ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯐꯝꯁꯦ ꯋꯥꯡꯊꯣꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯆꯥꯅꯩ ꯑꯩ ꯈꯪꯉꯤꯀꯣ ꯅꯪ ꯈꯪꯉꯦ ꯁꯥꯔ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯁꯤꯟꯊꯥꯉꯥꯟꯕꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯣ ꯊꯥꯡꯒꯠꯂꯒ ꯁꯤꯔꯤꯕ ꯘꯔꯤꯗꯨꯗ ꯄꯨꯡꯗꯨ ꯌꯦꯡꯉꯤ 5 ꯇꯥꯒꯗꯧꯔꯦ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯂꯩꯕ꯭ꯔꯥ ꯂꯩꯌꯦ ꯁꯥꯔ ꯀꯅꯥꯅꯣꯝꯒ ꯁꯤꯟꯗꯣꯛꯅꯣ ꯁꯥꯔ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯃꯈꯥ ꯇꯥꯔꯛꯀꯅꯣ ꯉꯁꯤ ꯅꯥꯏꯠ ꯇꯥꯕ ꯌꯥꯔꯣꯏ ꯅꯪ ꯁꯥꯔ ꯍꯥꯏꯕ ꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯋꯥꯡꯊꯣꯏꯕꯅ ꯊꯠꯇꯨꯅ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏꯗꯕ ꯁꯨꯝ ꯆꯒꯠ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯇꯇꯨ ꯌꯦꯡꯂꯒ ꯂꯩ ꯉꯥꯏꯔꯝꯃꯒꯦ ꯑꯩ ꯅꯪ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑ ꯊꯣꯔꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯗ꯭ꯔꯦꯁꯇꯨ ꯍꯣꯡꯂꯒ ꯊꯣꯔꯛꯄꯗ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯁꯤꯟꯊꯥꯉꯥꯟꯕꯤ ꯗꯥꯎꯗꯤ ꯅꯩꯔꯦꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯁꯦ ꯏꯆꯦ ꯅꯥꯏꯠ ꯇꯥꯕꯗꯣ ꯐꯠ ꯍꯦꯛꯇ ꯑꯣꯟꯊꯣꯔꯛꯏ ꯉꯁꯤ ꯑꯣꯞ ꯂꯩꯖꯕ ꯏꯆꯦ ꯑꯃ ꯑꯣꯏꯅ ꯅꯥꯏꯠ ꯇꯥꯔꯦ ꯑꯣꯟꯊꯣꯛꯈ꯭ꯔꯕꯣ ꯍꯣꯏ ꯅꯪ ꯍꯌꯦꯡ ꯐꯥꯎ ꯇꯥꯗꯤ ꯅꯥꯏꯠ ꯃꯣꯔꯅꯤꯡ ꯇꯥꯕꯅꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯀꯩꯒꯤꯅꯣ ꯏꯆꯦ ꯑꯩ ꯀꯩꯗꯧꯔꯒꯦꯕ ꯏꯄꯪ ꯏꯆꯝ ꯆꯝꯅ ꯍꯪꯂꯛꯄꯅꯤ ꯅꯔꯁꯇꯨꯅ ꯀꯩꯅꯣ ꯁꯪꯒꯅ ꯅꯪꯅ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯍꯪꯂꯤꯕꯣ ꯑꯩꯈꯣই ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯄꯨꯗꯣ ꯅꯪ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯤ ꯍꯅꯨꯕꯗꯨꯕꯣ ꯍꯅꯨꯗꯦꯀꯣ ꯄꯥꯈꯪꯅꯤ ꯁꯛꯀꯗꯤ ꯌꯥꯝ ꯊꯤꯅ ꯅꯩꯔꯖꯥꯠꯅꯤ ꯁꯥꯔ ꯀꯨꯟꯗ꯭ꯔꯣꯁꯦ ꯄꯥꯈꯪꯅꯦꯕ ꯅꯣꯏ ꯂꯣꯏ ꯁꯤꯜꯂꯣ ꯑꯗꯨꯗꯤ ꯅꯔꯁ ꯅꯨꯄꯤꯗꯨ ꯋꯥꯗꯣ ꯉꯥꯡꯗꯕꯤ ꯐꯠ ꯑꯣꯟꯊꯣꯛꯂ ꯂꯩꯈ꯭ꯔꯦ ꯁꯤꯟꯊꯥꯉꯥꯟꯕꯤ ꯃꯆꯤꯟ ꯁꯨꯛꯇꯣꯛꯂꯒ ꯁꯣꯝꯗꯅ ꯑꯃꯅ ꯇꯥꯟꯒꯥꯏ ꯑꯗꯨꯒ ꯍꯅꯨꯕꯒꯤ ꯋꯥꯒ ꯑꯃꯨꯛ ꯃꯆꯤꯟ ꯁꯣꯜꯂꯒ ꯑꯣꯟꯊꯣꯔꯛꯄꯅꯤ ꯋꯥꯡꯊꯣꯏꯕꯒꯤ ꯊꯕꯛ ꯃꯄꯥꯗ ꯇꯣꯡꯂꯥꯎ ꯊꯦꯡꯖꯤꯜꯂꯤ ꯑꯌꯣꯃ ꯅꯨꯄꯥꯗꯨ ꯃꯆꯤ ꯂꯦꯡꯗꯦ ꯇꯨꯃꯤꯟꯅ ꯃꯈꯨꯠꯇꯣ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯑꯗꯨꯃꯛ ꯁꯤꯟꯊꯥꯉꯥꯟꯕꯤꯗ ꯌꯦꯡꯂꯒ ꯂꯩ ꯅꯠꯇꯦ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯕ ꯁꯣꯏꯕ ꯃꯥꯡ ꯊꯥꯔꯒ ꯒꯪꯒꯝ ꯊꯣꯛꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯁꯨ ꯇꯨꯡ ꯏꯜꯂ ꯊꯣꯔꯛꯏ ꯌꯥꯝ ꯊꯤ ꯆꯥꯛꯇ꯭ꯔꯣ ꯑꯩꯅ ꯀ꯭ꯔꯁꯀ ꯊꯝꯃꯒ ꯃꯥꯅ ꯁꯤꯟꯊꯥꯉꯥꯟꯕꯤ ꯇꯥꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯨ ꯈꯪꯉꯤ ꯑꯩꯗꯤ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯇꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄ ꯂꯩꯔꯝꯕꯗꯨꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯔꯁꯦ ꯔꯥꯁꯤ ꯈꯨꯠꯂꯩ ꯑꯃꯅꯤꯀꯣ ꯃꯒꯨꯟꯅ ꯃꯔꯣꯜ ꯑꯃ ꯑꯁ ꯌꯥꯝ ꯆꯥꯛꯑꯦ ꯍꯥꯏꯕ ꯃꯥꯅ ꯅꯣꯛꯂꯛꯄꯗꯣ ꯑꯄꯣꯕ ꯍꯤꯋꯥꯗꯨꯅꯒ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯗ ꯑꯩꯗꯤ ꯁꯥꯟꯅꯍꯧꯋꯤ ꯏꯔꯥꯡ ꯍꯩꯕꯤ ꯅꯨꯄꯤꯁꯤꯡꯗꯣ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯄꯗꯣ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯅꯗꯦ ꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯃꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯣ ꯁꯤꯟꯊꯥꯉꯥꯟꯕꯤ ꯄꯥꯈꯠꯂꯛ ꯀꯥꯏꯗꯅꯣ ꯈꯨꯝꯔꯨꯗꯦ ꯅꯨꯄꯥꯗꯣ ꯆꯪꯁꯤꯜꯂꯒ ꯋꯥꯡꯊꯣꯏꯕꯅ ꯊꯣꯡ ꯍꯥꯡꯕꯤꯔꯒ ꯆꯪꯃꯤꯟꯅꯔꯛꯏ ꯌꯨꯝꯗꯨꯁꯨ ꯀꯥ ꯑꯃ ꯍꯦꯟꯅ ꯆꯥꯎꯏ ꯍꯥꯏꯕ ꯌꯥꯏ ꯇꯨꯡ ꯏꯜꯂꯣ ꯇꯧꯐꯝ ꯈꯪꯗ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ ꯆꯠꯂꯝꯕ ꯅꯨꯄꯥꯗꯣ ꯁꯤꯟꯊꯥꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯛꯏ ꯆꯤꯡꯅꯔꯤꯔꯣ
ꯍꯥ ꯅꯠꯇꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯁꯣꯝꯗ ꯌꯨꯝꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯅꯥꯟꯅ ꯁꯥꯏ ꯆꯪꯉꯛꯂꯤꯕ ꯀꯥꯗꯨꯁꯨ ꯆꯥꯎꯕꯅ ꯑꯃꯨꯛꯇꯗ ꯌꯦꯡꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯃꯤ ꯀꯧꯔꯛꯀꯦ ꯅꯇꯣꯝ ꯂꯩꯕ ꯇꯜꯂꯗꯤ ꯍꯥꯏꯔꯝꯂꯒ ꯋꯥꯡꯊꯣꯏꯕꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯁꯤꯟꯊꯥ ꯄꯥꯟꯊꯣꯏꯅ ꯇꯨꯡꯗꯩ ꯀꯧꯔꯛꯄꯅꯤ ꯁꯤꯟꯊꯥ ꯍꯔꯥꯎꯅ ꯅꯪꯁꯨ ꯂꯥꯛꯄ꯭ꯔꯣ ꯁꯔꯒꯤ ꯉꯁꯤ ꯕꯔꯊꯗꯦꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯈꯔ ꯂꯥꯛꯑꯦ ꯄꯤꯡꯀꯤꯗꯤ ꯌꯥꯎꯔꯛꯇꯦ ꯑꯩꯅ ꯏꯆꯦ ꯑꯃꯒ ꯂꯥꯛꯄ ꯁꯔꯅ ꯁꯣꯝꯗ ꯆꯠꯂꯨ ꯍꯥꯏꯔꯛꯂꯗꯨꯗ ꯆꯪꯉꯛꯄ ꯕꯔꯊꯗꯦꯅꯦꯁꯨ ꯍꯥꯏꯔꯛꯇꯦ ꯑꯩꯉꯣꯟꯗꯗꯤ ꯅꯪ ꯀꯅꯥꯒ ꯂꯥꯛꯀꯦ ꯁꯔꯒ ꯀꯩꯅꯣ ꯀꯃꯥꯏꯅ ꯑꯩꯅ ꯇꯥꯕꯅꯦ ꯁꯤꯟꯗꯣꯛ ꯂꯩꯔꯝꯃꯤꯕ ꯗꯣꯛꯇꯔ ꯑꯣꯏꯔꯗꯤ ꯌꯥꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯦ ꯑꯃꯒ ꯁꯤꯟꯅꯔ ꯂꯩꯔꯝꯃꯤ ꯄꯥꯟꯊꯣꯏ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯅꯥ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯊꯃꯣꯏꯒ ꯄꯥꯜꯂꯖꯥꯠꯂꯣ ꯀꯤꯌꯦ ꯑꯩꯗꯤ ꯁꯛꯂꯣꯟ ꯌꯥꯝꯃꯤ ꯀꯔꯤꯃꯨꯛ ꯇꯧꯔꯛꯀꯅꯤ ꯈꯪꯗꯦ ꯃꯥꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯁꯨꯞꯅꯇꯒꯤ ꯅꯨꯄꯤ ꯃꯈꯣꯏ 2-3ꯇꯅꯤ ꯃꯌꯥꯝ ꯄꯥꯔꯇꯤ ꯂꯣꯏꯔꯛꯄꯗ ꯅꯨꯄꯥꯁꯤꯡꯗꯨ ꯂꯣꯏꯅ ꯊꯣꯛꯅꯔꯛꯂꯦ ꯄꯥꯟꯊꯣꯏꯅ ꯑꯩꯗꯤ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄꯅꯤ ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯕ ꯑꯩ ꯑꯣꯇꯣꯗ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯑꯗꯨꯝ ꯆꯠꯂꯝꯃꯣ ꯅꯪ ꯀꯅꯥꯅꯣꯝꯒ ꯆꯠꯂꯣ ꯅꯨꯃꯤꯠ ꯇꯥꯔꯦꯕ ꯒꯥꯔꯤꯁꯨ ꯑꯝꯇ ꯆꯦꯟꯗꯦ ꯍꯧꯖꯤꯛꯄꯨ ꯅꯠꯇ꯭ꯔꯒ ꯁꯔ ꯊꯤꯜꯍꯟꯒꯦꯔꯥ ꯌꯥꯅꯤ ꯑꯗꯨꯝ ꯆꯠꯂꯣꯕ ꯄꯥꯟꯊꯣꯏꯁꯨ ꯅꯨꯄꯤ ꯑꯃꯒ ꯆꯠꯈ꯭ꯔꯦ ꯁꯤꯟꯊꯥꯉꯥꯟꯕꯤ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯒꯥꯔꯤꯗꯤ ꯑꯃꯠꯇ ꯆꯦꯟꯕ ꯅꯠꯇꯦ ꯂꯝꯕꯤ ꯃꯇꯥꯏꯗ ꯅꯥꯛ ꯌꯦꯛ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯉꯝꯕꯅ ꯁꯤꯟꯊꯥꯉꯥꯟꯕꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯋꯥꯡꯊꯣꯏꯕꯒꯤ ꯕꯥꯔꯊꯗꯦ ꯌꯥꯎꯔꯝꯃꯤꯔꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯝꯕꯅꯦ ꯅꯪ ꯀꯅꯥꯒ ꯍꯟꯗꯣꯏꯅꯣ ꯒꯥꯔꯤ ꯉꯥꯏꯔꯤꯌꯦ ꯂꯛꯁꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯨꯄꯤ ꯅꯪ ꯅꯇꯣꯝꯇ ꯕꯥꯔꯊꯗꯦ ꯌꯥꯎ ꯂꯥꯛꯏꯕ ꯇꯟꯗ꯭ꯔꯣ ꯌꯥꯎꯗ ꯌꯥꯗꯧꯗꯧꯅ ꯆꯣꯞꯃꯜꯂꯛꯃꯜꯂꯤ ꯁꯤꯟꯊꯥꯉꯥꯟꯕꯤ ꯈꯨꯝꯗꯦ ꯑꯣꯟꯁꯤꯟꯅꯗꯨꯅꯁꯨ ꯌꯦꯡꯂꯨꯗꯦ ꯂꯝꯕꯤꯒꯤ ꯉꯥꯛ ꯑꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩ ꯉꯝꯕ ꯅꯣꯛꯂꯒ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯁꯔꯁꯨ ꯗꯣꯛꯇꯔ ꯂꯛꯁꯃꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯣ ꯂꯛꯁꯃꯤꯁꯨ ꯄꯥꯔꯇꯤ ꯌꯥꯎꯔꯨꯕꯅ ꯈꯔꯗꯤ ꯑꯗꯨꯝ ꯉꯥꯎꯔꯦ ꯂꯣꯟꯁꯨ ꯐꯥꯏꯔꯕꯅꯤ ꯍꯦ ꯅꯕꯨꯡꯉꯣ ꯑꯃꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯤꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯗꯣꯛꯇꯔꯅꯤ ꯂꯛꯁꯃꯤ ꯀꯨꯝꯊꯔꯛꯂꯒ ꯁꯤꯟꯊꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯛꯏ ꯂꯥꯛꯑꯣ ꯃꯦꯝ ꯌꯥꯔꯅꯤꯌꯦ ꯂꯛꯁꯃꯤ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯃꯁꯥꯒꯤ ꯁꯛꯂꯣꯟ ꯎꯠꯊꯣꯔꯛꯇꯨꯅ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯔꯤꯕ ꯈꯨꯗꯥꯡꯗꯨ ꯆꯤꯡꯅꯕ ꯍꯣꯠꯅꯔꯤ ꯀꯩ ꯂꯩꯒꯦ ꯑꯍꯨꯝꯗꯨ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯏ ꯌꯥꯝ ꯂꯦꯝꯅ ꯇꯨꯃꯤꯟ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯂꯤ ꯂꯛꯁꯃꯤ ꯂꯥꯟꯗꯕ ꯁꯥꯔꯒ ꯁꯔ ꯉꯝꯕꯅ ꯊꯤꯟꯒꯦ ꯍꯥꯏꯔ ꯌꯥꯗ꯭ꯔꯤꯕ ꯑꯃꯝꯕꯁꯤꯗ ꯅꯨꯄꯤ ꯃꯇꯣꯝ ꯆꯠꯄ ꯄꯥꯝꯃꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯐꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯣꯏ ꯃꯇꯝꯁꯤꯒꯤ ꯌꯛ ꯂꯥꯎꯕꯤꯅꯤ ꯋꯥꯡꯊꯣꯏꯕꯁꯨ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯃꯤꯠꯌꯦꯡꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯗꯤ ꯍꯪꯂꯤ ꯃꯗꯨꯁꯨ ꯈꯪꯗꯕ ꯉꯝꯕ ꯂꯛꯁꯃꯤꯗꯤ ꯍꯧꯖꯤꯛꯁꯨ ꯍꯟꯕ ꯂꯩꯇꯦ ꯃꯈꯣꯏꯅ ꯉꯝꯅ ꯁꯤꯟꯊꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯁꯤꯇꯅꯤ ꯋꯥꯡꯊꯣꯏꯕ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ ꯁꯤꯟꯊꯥꯁꯦ ꯑꯩꯈꯣꯏ ꯇꯥꯈꯤꯗ꯭ꯔꯦ ꯉꯝꯕꯅ ꯉꯥꯡꯂꯤꯗꯣ ꯂꯛꯁꯃꯤꯅ ꯄꯥꯏꯔꯤꯕ ꯁꯤꯟꯊꯥꯒꯤ ꯈꯨꯗꯥꯡꯗꯣ ꯊꯗꯠꯇꯨꯅ ꯄꯨꯈ꯭ꯔꯦ